Good morning, my dear students. Amasung aigi subscriber singbu aigi channel Liza Entertainment da amka handa taramna okchari ngasi gi aina pujar lakchari ba video ase kaishunate yam icham chamba topic ani tang nena jagi tawbani ai maningi board ta leijari ba se akhoi gi handa ki publish tawkhraba Board of Secondary Education Manipur na akhoi gi SSLC examination 2021 gi routine ni sida aina thamjari ba se routine gi damakta ina blog namje hena khanbi ganu kitang kupna khangdaba routine ji gi maramda just day ga minute ka khaktang khangba aduga ingona question kya hangapa lei sir koi pung ani thoi se kari gino aduga khoi optional subject of fine arts kumba isai nongmai kumba lei basigi practical ga lei ba kholi ba singsina karam kanda kamai to bunu khotpuno haibna chingba mayam haiba ingona hangapa lei adugi damakta kitang kupthabi analyze kitang to bi ge haina aina blog sin namjabani amta yang minasi mayam loi khangla banaktani routine publish tau khai routine loina mak handa parikha thaga doriba mai roi singna loina routine se khutta pairaga sem saraga leira banaktani adu roga su ai khitang ai haijage amasung si routine gi matungda aina naina ga doriba yam maru oiba handa akhoi gi mamang da board na publish tau khiba blueprint sample question amamam yaw khiba adu gi sample question du su naina ningbagi wakhalon amakhak mai roi singda su phawi amasung aina su naina bisira ina khali maram da adu piraiba question sample du yaw question amani do yang phajaba question soidana hangakani habri leite adubu naina thokpada khangjenbada amangodi leite haina aduga answer ga loinana ai amta naina jarake handake ai gi blog asida ahanbada sida le jariba koi routine se sumai tara epijare bani tang taruk May gi tang taruk sogon se nimite akhoi parikha sa hore nimit asida thokpa subject se English ni then date 10 da science laire date 15 da maths laire date 19 da social science laire bani date 24 Monday nimita Manipuri akhoi first language Manipuri han thajare ayam na koi Manipuri lobani na adu su first language haise mau mar paite Nepali loba any first loba singna Manipuri mahuta adu oidoini then akon optional subject khoi khoi leba optional subject home science oigira commerce computer science higher maths thangta fine arts ising nongmai then Manipuri jagoi haina leiba singsine masida maru aina mairo sin engor kitang hangbamna sar pung ani thoi kai ne sida pung se mapali taram ni thoi habedi baro faune habani then achina 80 marks ki pung ahum piri se 80 marks ki si subject main subject sin se 80 marks ne tani adu optional da optional subject loi maru aina fine arts amasung ising nongmai kumba lobi ri bisigini moi gidi only 48 marks the theory sheet ne na gene khoi 48 marks ne na ba matam sida moi gi pung se pung ani khak oigani pung ani khak oibanina haiba matam se tension lakani 48 marks tang oibanina aduna lemori ba 32 marks 48 plus 32 di ekhoi gi 80 tai 32 marks na moi gi practical tawgadaba matam du di nasai ge routine du gi makhada akhoi gi matam du pirabani adu sum yeng biro asini asmai toraga practical sina mai mai school da la aga sumoi gi board ki members sing la ai haraga logadabani admai toraga pung sa ani thoi sa du gini pung main subject sing sina pung ahumni aduga ekhoi gi optional subject le riba fine arts kumba isi nongmai habdi music kumba sina ekhoi gi marks se 48 marks oiba 48 marks oisina mark pikpanina magi matam ten salapani pung ani se adu gi damakta pi bani practical tongana tawrakani 32 marks practical tawrak okay asini khatani aina kitang khanganing ba routine maramda then makatana nasi aina naina dori base akhoi sample question da yaukhiba adu gi question with answer galwena na naina jarake ahanbada maru oina ai geography ai subject isai subject geography ni geography maramda ai kitang naina jarake sample question da yaukhiba question with answer ne ai pa jarake ahan question is mine high mention one important wheat growing zone of India haibani India gi maru oiba gehu hoba mafam ama ta haibani like ta mafam ani pi bani ai answer screen da sum chongthok charake screen da sum ai sida ai namlaga thadok charake mayam sum note tawninga su sum tawbiu hana dei su leram bai ai adu ba ina sum mate kitang pangling dana akoi subscriber am students myam request la padi sum tawjabani sida wheat growing zone se amana Ganga Satluj plain na northwest Ganga Satluj plain nam leirabani amana black soil region of the Deccan Plateau gi black soil region haina khangaba mafam sini then ani shuba question ai kitang tuna ne najage what is gobar gas plant hai akhuna biogas ni raba matam da gobar gas plant na gobar hai hindi lon ni chanthi hai ban
सा संगी अमांग खत सिजनरगा अखोइना बायोगैस तौबसे बायोगैस प्लांट तौबसे मसिबु गोबर गैस प्लांट न खंगै स्माइल लेबनि आंसर गोबर गैस प्लांट्स आर द बायोगैस which is produced by cattle dung cakes only सा संगी मथी खतना अमांग खतना बायोगैस प्लांट से तौब तारगदि गोबर गैस प्लांट है खंगै then Mathana question number 14 da haitare ma ani pibani write a brief account of the important Gondwana coalfield of India. India ki coalfield akoi S ki matungi na makoi chehi matangi matungi na coalfield se ani leibani Gondwana period ki matam gi haiba ma tertiary period ki matam gi coalfield haiba ma leibani aduda moina hangi base Gondwana matam coalfield phangba mafam gi area sigi maramda naino haibani masi mafam khara panjarake Jharkhand Dalaiba Jharia Bokaro Giridih Karanpura Makoi Singse Jharkhand gi oiba leire ani shubda West Bengal coal belt West Bengal gi oiba coal belt se maru aina Jharkhand West Bengal coal belt hena khangnei ko haiba mafam se leirina Raniganj maru aina leire ahum subda Godavari Mahanadi San Wardha haiba turen singsi gi torban gi mafam singsi dasu Gondwana matai coal fields phangi hame sigi ahum sigi manung sidigi ani ka ibigadabni ma ani then mathangda koi residual soil amso transported soil Manipur ki residual soil ka transported soil khena batau haibani as point ma ani ni point ani se residual soil sina chingda phangi haiba ma mayam na su khambirangani chingda phangi transported soil na plain natra valley Manipur ki valley gi lam sing sida phangi haiba difference am lede then residual soil ki magi thabai chang ma pibani 1.5 meter degi 2.1 meter thai haiba mu pibani then transported soil gi thabai chang mana transported soil yam khara hena thai 107 degi 152 meters lay house gi thabai chang lay haibam si difference ani si pibiro sum yarani then mathangda explain why the Chotanagpur region has the maximum concentration of iron and steel industry Chotanagpur haiba mafam sida yot amso steel karkhana sina khwaidai marang kaina phangne kari maram nanu explain taw haibani khurma ani ni ai kitang point amani tang explain taw jarake mafam sida good quality of raw material mafam sida afaba makhal gi raw material se marang kaina mafam sida phangi then ani shubadana cheap labor sinmi sing mafam sida thabak tawbina sinmi marang kaina phangi haiba ma then mathangda Kolkata haiba port hithang khamse manak nang leiba adugi khudong jaba se haiba mafam Chotanagpur sina phangi then point mayam am lekre ase last point amta hairake si se number of other industrial developed in the region mafam sida tonga karkhana kayam se leibani na mai magi surrounding sida mai khudong jaba khudi advantage khudi mo se phangi ha any 2 points sidagi sum iba yagani then mathangna map ta moina hangi se mafam ani ne Ganga Turenga Hirakundam hangmani ai sida sum ujarage ai map amakha sida ai display tawjarake adu sum ujarake me amna kada le mu yeng bi yam live mafam su oibani then mathangna 3 marks ki question da ikuna hangi ba question se board ki question sida kitang error macha ma leba mali moina hangbada di what are the haiba ma haibani illegal soils found in India na do what se oigada mali where oigada mali me am su check to view sample question da ma yaubani ai kitang error se semdok jare masi kadai da alluvial soil se phange habane khoi India ma alluvial soil kadai phange habane mafam se maruina ahum piba ahamba point si da kadai northern plain entire Ganga Brahma Satluj plain se asida alluvial soil phangi northern plain hena su khangna riba ani shubada Gujarat amsung Rajasthan gi narrow belt Gujarat Rajasthan yam khuna alluvial soil se phange then ahum subada Mahanadi Godavari Krishna Kaveri gi delta sing riba mafam sing sa asida su alluvial soil se phangi na mafam ahum chap chan ta pani point ahum idamakta ma ahum su phangani ko then mathangda hangiba question sina give a brief account of the 3 distinct cropping season of India gi topa season cropping season ritu gi matung ni na khoi season gi matung ni khaibe cropping season se ahum lebani kharif rabi jet hain kharif hek hairako matam nongju tha matam da rainy season da thaba mahai marong singse kharif crops kawi adu season do na kharif season kawe then rabi crops hairagana akoina indam da matam da winter matam da hek thaba mahai marong singse rabi crops kawi adu season do na rabi season kawi haina sum ai answer sum display tawjara ke explanation macham sum pijarak pani then ahum subuduna jet crops habadi jet season ne kalin matam da telaba kalin gi matam sida May June adwai da thaba thabi go khoi thariba tarbuja guma thaba se adu gi matam da thaba du season duna jet season kawi mahi marong duna jet crops na khang asmaina season ahum leibani asum mahiroi sing sum yeng bibi agani then mathangi question da akhoi gi leiriba question se
question number 20 hai tareko. Explain why organic farming has been taken up widely in India by giving 3 points. Organic farming akhoi gi khushen gi har yaudna santhi ut wai tawe haraga low ubai mong se organic farming kawi masi kari damte India da pak sana tawra ibano explain point ahum piu habani ko sida number 1 point ta organic farming tawraga pothok puthok pas international market ta yam demand le malem gi kaithen da yam demand le haiba ma ani shubada industrial spoil environment akoi bi pibam se so andeba malani mong chemicals amata yauda banina. Then ahum suba point it is practiced without using factory made chemicals such as fertilizer, insecticides, pesticides. Adu magi khwadika maru point hababu madi tin kam hida gumba chemical gumba yauraga kakna da sab pot na tabalina mai khudong chaba haibu sinya asi point ahum se sum ibiro yare. Then mathangi question that suggests 3 measures through which we can conserve mineral resources. Mineral se khoni se akoina matau karam kangani haibagi measurements section thoram ahum tang iu habani symmetric so ani ahum la hangkhiba leibani habeta ai point ani ta ahum ta pa thocharake to avoid wasteful consumption at every level utilization mineral resources wisely and carefully maruhoina makhoi se mangal loige kange yokhat ke habata ri yari mathai khoi yam sai sina chekina season of darkar lei habani. Then decide to explore new reserves and apply improved technologies for proper use of low grade ore and byproduct side. Makhoi ki ariam apa sing se yai me khoi ne season adaba khona gadabani low grade ore yam kana season adaba low grade ore sing su moi season afam thi gadabani habani ko. Then maru ena sida piba to encourage recycle of scrap metals. Recycle tauba makhoi se habati akoina hanjan jisina ba metal sing se recycle tawra season ba ya ba oi gadabani. Then atangba yam tang su phangba copper gumba gi mahuta hong na yam line phangba aluminum gumba na mahu singba ya ardi singadabani habana chingba like to text to point phazan pilabani adudi any 3 points choose tawraga mahiro sini ibiba yagani. Then mathangi question da manga piba question ni sidi soidna mahiro sini person bi yam kane yamna important nateni makhoi se explain the factors responsible for the shifting of sugar industry towards South India. Manga piba ese type question ni akoina hanjan jan sigi textbook ta sum ojas singna sum ta tuna khangan dun leirabani mahiroi singna khangjan gadabamna akoina North India da chini ki karkhana marang kai leiramba digi tamna khabar romda hongapa horeba kari maran na mara manga pi like to chap chaba mar manga sum yaubani. The yield per hectare of sugar cane is higher in Southern India. Okay, khabar na awang bharat tegi hene chukto pi changji heli haiba ma point pi bani ani shuba point ta awang bharat tegi khabar na leiriba chu singja masi thumbagi chang sucrose content su heli haibani. Then ahum subada 20 degree 30 degree Celsius temperature leiriba temperature se khabar tegi chu gi dam yam chana ba temperature oi su haibani. Then ahum subda mari shubada Uttar Pradesh Bihar gumbadadi lomina khara sum masam sai lauda chu se thajai hai adubu khabar on the plantation farming oina paksana thabai haina bi se chana bi se tawi hai. Then manga suba point ta cooperative sing se yam successful oina mai pa na thabak tawi hai khabar den sugum khara point khara laikre. Then or chalaga hamba question se explain the factors that have led to the concentration of jute mill in Hooghly basin. Hooghly turin mapanda jute ki karkhana sing se marang kana laiki ba se kari maran no kari khudong chaba mafam se leibana no haina manga pipa question or pira question phangbani. Raw material mafam sina marang kaina phangi haiba ama ani subada water supply maruna Hooghly ture na magi darka leba ising je marang kaina pipi bangame haiba ma labor supply haibadi akoi gi sinmi singchu marang kaina mafam se thabak tawbina sinmi marang kaina phangi. Then akoina transport chathok gi pambai da ising gi pambai mathak gi pambai then akoina kamphal lambi marang kaina mafam sida phangi. Then our port and other facility hitang phang khudong chaba maru aina Kolkata ba hitang phang mafam si marang kaina lei aduga bank ki khudong chaba insurance tawba ya ba khudong chaba khudimang che mafam si marang kaina phangi ha asmai ta answer sing che aina mahiroi sing ai kitang ngang boda akoi video se yam sang laga su mahiroi sing he yening da ba phawi aduna ai kitang ngang boda thuja khre isa khangjai adu raga su question se kitang neina view ha ba request ka la patagi aina sum neina jabani adu routine ji maram da su confuse amam na bla beta raga su description da ai WhatsApp number picture ke asum aina khangja basum share tawjage ani soi hi khot ki ba lan ki ba yaur ba su kitang tu ngang boda ithana thabi yaur ba su subscriber sing na ai gi student sing na piu
ओके मतंग सिदा सी हारगा मसी की वीडियो ब्लॉग से टेंशन जरगे मैं नुंशिबिदुना आई चैनल से लाइक शेयर सब्सक्राइब तो व्यू हाइबो हाइसे हारगा मसी की स्वाई टेंशन जरगे थैंक यू सो मच